Akasvani Imphal Ngangbam Nganthoi na pau pajari ahanbada maruoiba pau Mukhyamantri Nongthomam Biren Singhgi khonjel ni haiba audio recording ama social media gi platform singda thadoragliba asi aranba impham yaudabani hairi Kendra gi road transport amsung highways mantri Nitin Gadkari na hairi Manipur gi national highway ani semga sagatpada rajya sigi hauji oriba santi raksa gi phibamna kaiba piri amasung Bangladesh ta Professor Muhammad Yunus na lusingadaba Marakki Sarkar ngasi numidang wasak lawragani Mukhyamantri Nongthomam Biren Singhgi khonjel ni haiba audio recording ama social media gi platform singda thadoragliba asi aranbani hairi Rajya gi Directorate of Information and Public Relations na thokpa cherol amada hai social media gi platform singda hauzik audio recording ama thadорактuna madu Mukhyamantri gi khonjel ni haina lana sandokle hairiba samjin sajilaba audio asi miyoi khujok kharana irang sagatnaba honabani audio asi tongan ba X account singda sapmanaba caption iduna campaign amagum sai thorakli Asigumba thawong asigi mathakta Manipur Police na thigatpa haure masida senaramba khudikmak ain gi oiba thabak lokhatkani miyamna su asigumba aranba amadi verified tawdriba paw asi sandokpidanaba appeal tawri Security Force na Imphal West Jilla gi sangangai awang lekaidagi RPF PLA gi kadar ani fare Manipur Police Control Room na thokpa cherol amada hai faraba miyoi ani asi Imphal manungda namduna sel khaibagi thabakta senaba miyoi singni makhoidagi mobile phone ani phangkhi Tarasuba National Handloom Day ngarang pangthokre Manipur Handloom and Handicraft Development Corporation Limited amasung Directorate of Handloom and Textile na sinduna thawram asi Imphal gi wangkhaida leiba Panthoibi Arcade pangthokhi Palan thawram asiga mari lena ngarang hawdokhiba Handloom Exhibition ngasi su mafam asida pangthokli Exhibition asida Manipur gi tongan ba handloom amadi handicraft ki pothok sing miyamda phanghalli hawdokpagi thawram aduda Handloom and Textiles ki Director K Lamli Kamai amadi Manipur Handloom and Handicraft Development ki Managing Director E. Jiten Singh Susaruk Yakhi. World Breastfeeding Day thawram ngarang Imphal East ki Khabai Soida leiba Babina Hospital da pangthokre. Thawram adu Breastfeeding Promotion Alliance of Manipur, Conglomerate of Pediatric Association Manipur, Indian Medical Association Manipur State Branch, Imphal Obstetric and Gynecological Society amadi Trained Nurses Association of India Manipur State Branch na sinduna pangthokhibani thawram adu Babina Hospital gi Managing Director Dr. T.S.W. na hawdokhi Thawbal Jilla gi Lausipat ki akoibada leiba nga gi farm amadi lawpham kaya ising thumjinkhre aikhoi gi Thawbal Paumin hai hawkhiba numit kharani asida nongleptana chuba asina maram oiduna maikai kya dagi sentharakpa ising na Lausipat ta tungsilaga masidagi amuk Texam maning sing phawraga kharungpat takhigadaba khonglam asi phunjinkhibana Lausipat ki akoibada ising thumjilakpani hiram asiga mari lenana lawmi amana Akasvani Imphal da hai rajya sida thokliba irang marak asida sel sangna amadi sarkar gi mateng amata yaudana lawmi sing amadi ngami singna wana honajaduna yokjaba nga sing ising thumjilakpa sina mangata thokle masida sunatana lawpalaba lawpham kya su ising thumjinkhre khudongsadaba kaya si yangbiduna sarkar gi mari lenabo miyoi singna athubada miyang sangbiyu amadi thokliba khutsengi isaw asigi awaba si kokhanbiyu haina appeal tawrakli tabiriba pawasa Akasvani Imphal dagini hawkhiba numit kharani asida nongleptana chuba sina maram oiduna None Jilla gi mafam kyada singning khaiba amadi lainang sen tharakpa sina miyam gi mahausa gi punsida sauna kaiba pire aikhoi gi None Paumin hai National Highway 38 Imphal Jiribam lambi gi tupul amadi Namduanjang village ki lonabada singning khaiba dagi lambi asida sathok sasin yadre Sahi khudingi leptana satharakpa laigi thawram thawan pot lakpa ngarang singjamai oinam thingel da pangthokre thawram adu Manipur Pandit Loisangi miyang makhada singjamai oinam thingel harau committee na sinduna pangthokhibani Road Transport and Highways Mantri Nitin Gadkari na hairi Manipur gi National Highway 2 amadi 37 ani asi samga sagatpagi thabak hanadagi paikhatpa haukhre adubu hena khumang chauksina paikhatnaba honabada rajya sigi oiriba santi raksa gi phibamna lambi sing asibu sangatpagi thaudang lawriba contractor singna masagi mathau pangthoknaba honabada thingba kaya piri wafam asi haujik chathariba sangsaki mifamda Rajya Sabha gi MP Lesemba Sana Jaubuna hangkiba wahangi paukhumda mantrina phongdokhibani mantrina makhatana hai Mukhyamantri Nongthomam Biren amadi mari lenaba official singa khanaba mifam ama pangthoktuna athingba thamragliba sigi matangda kumna khanakre mangna hai
National Highway number 2 amadi 37 gi lambi sing semgat sagatpagi thabakta khudongchadaba kaya mayoknari. Manipur gi MP sing amadi Mukhyamantri yauna State Administration gi matenga loinana haujik lairiba wathok sing asi loisinminana ba honaminaduna lambi semgat sagatpagi thabak sing paikhatminasi. Lairiba wathok sing asi gi manungda kheti puran pibagi wafam su yauri. Asigumba kaya asi Rajya Sarkar gi maikaidagi mapung phana tengbang pibirabadi lambi sembagi thabak asi mapung phana paikhatpa ngamgani haibagi thajaba lai haina Sri Nitin Gadkari na makha tana phongdokhi. Bangladesh ki maraki oiba sarkar ngasi semlagani Nobel Prize phangkhraba Professor Muhammad Yunus na luchingadaba maraki sarkar asi ngasi numidang wasak lawgani. Wafam asi Army Chief General Wakar Uz Zamana paumising unaba amada phongdokhibani. Mangna makha tana hai Hairiba sarkar asida miyoi kaya yamna yaugani haibadudi haujik phawbugi oina khangba ngamdri. Adum oinamak ngasi numidang miyoi 15 di maraki sarkar asigi advisor oina wasak lawragani. Masida ama natraga anigumba hapsilakpa yari. Wasak lawgadariba Dr. Yunus leba asida numiyongba matungda yawraklaba yai. Amaromda Bangladesh ki haujik oiriba phibam asi numit marini rom asida phagalakani haibagi thajaba lai hainasu General Wakar na phongdokre. Loinana Haukiba numit kharani asida sathakiba pamdaba thaudok thoanbada senaba miyoising lemna tharoi amadi makhoigi mathakta aingi oiba thabuk lokhatkani hainasu mahangna makha takhi. Ngasi phongba pause singi maroiba pausingi damak haujik Waikhom Chitradhani leire. Chitradhani Thagachari Nganthoi Sangai Express Manipuri edition da suda leiba kuki yuzi masing lising ani chama marifu mathoini haiba Mukhyamantri gi wafam ahanba headline tawri. Pokna famda lanjenarakpa singna leiriba fabricated house ising thumjin kre loktak pata hi lakpagi thodokta nupa ama sire haina ahanba lamaida phongli. Naharol gi thodangda Sheikh Hasina gi lengak tu khiba line loba chumloi India gi territorial integrity thuwaina ba hotnare haina ahanba headline tawri. Ichel Express ta Illegal immigrants sing yangsinaba House Committee semle hane lauthokre haba policy ahan headline tawri. Manipur News ta KNA gi Chief PS Haukip CIA gi agent oiramle Bangladesh ki Center Martin Island da US ki military base semlak payari haba policy ahan balamai da phongli. Imphal Free Press ta Manipur bukan bada India gi responsibility lay haiba Lok Sabha MP Angomcha Bimol akoi jamgi wafam ahan headline tawri. Sana laibakta Imphal Dimapur lambi kuki militant singna tawningbada tawri kuki singna truck tagi chingtharaga pauche namnaba che makol kunthra taruk mai thadokre haina ani suba headline tawri. Khuyelan pauda laibak thiba thodok asi law and order gini haina lowbalan gani haiba Mukhyamantri gi wafam ahan balamai da phongli. Morning Bell da Drug Free India campaign hodokre haiba policy ahan balamai da phongle. Manipur Mail da Illegal influx ka mari lainana sem ki ba House Committee awangbo new maina luchingani haina ahan headline tawri. People's Chronicle da Bangladesh da haujik oiriba phibam asida Awami League ki luchingba kun sire haina ahan headline tawri. Sangai Express English da Linthoi Nganbi amadi Hemanjit ki mangkhibagi case asigi matang da House da pumnin ninkhre haina ani suba headline tawri. Hills Hornbill Express ta Sadar Hills tagi Saibol Post lothok khibagi dama kuki nupi singna protest tawkre haina phongli. Ganfu Mail da Bisnupur Jilla gi Kwakta Sericulture Farm da hangliba prefabricated house ising thumjin kre haina phongli. Tamenglong Times ta Rajya sida ain kaina changsilakpa mitop sing yangsinaba miyoi 12 na saba House Committee ama sem kre haina headline tawri. Nganthoi Thagatsari Chitradhani aroibada maroiba pau amuhana Mukhyamantri Nongthobam Biren Singh gi khonjel ni haiba audio recording ama social media gi platform sing da thadorakliba asi aranba yumpham yaudabani hairi. Kendra gi road transport amasung highways mantri Nitin Gadkari na hairi Manipur gi national highway ani semgo sagatpada Rajya sigi haujik oriba santi raksa gi phibam na kaiba piri amasung Bangladesh da Professor Muhammad Yunus na lusingadaba maraki sarkar ngasi numidang wasak lawragani pauloi jare.